Mahiroi Bebisana Misi Gamari Lenena, SIT no Fakiva, Standard Robert Higher Secondary School ki Principal ki Machanupa Robinson, Korna Numitareni, Police Custody Remand Pikre. Miyamamadi, Mahiroi Singi Kongjang Lepalay 3. Water Resources Minister Lepo Hokip Amade, Agriculture Minister V. Hankaliana, Kuga Multi-Purpose Project ki Irrigation Site Sing Haking Nena Satuna Yangshin Kre. Korna Turedagi Nunglingoi Paper Thinkipagi Mayokta, Sinmishina, Agas Amagi Ayupung Maridagi, Midang Pung Taruk Fauba, Manipur Pumba, Pung Taramarigi Banko Kre. Trafficking ki Thogoksing Tenganava SOP Amadi Drafting Committee Ama Semna Bohana Rihaina, Social Welfare Gate Director NG Utamna Fongdo Kre. Amadi, Thangmaiban Hizam Dewan Laikai da ngasi numidang bom pokai bagi Thogdokta nupi ani yauna mi ahum asopa nang Kre. Kurumjari, Times of Manipur News yang beri basung bukuman jentel taram noksari, hausim yam da pauk sandong na pijari. Standard Robert Higher Secondary School ki boarding da leiba Mahiroi Bebisana lai kidab ki thokdok ka mari lenena, police na lokal pa case ki saruk amoina ngasi. School adu ki boarding ga makha tana yingchin ba ki thabak sa thakrai. Yingchin badu da JC ki mihud Forensic Science ke team IGP John 1 Clay Khongsai, DIG Range 1 boarding adu ki miyoi sing saruk yakhi amadi kupna yingchin ba ki thabak sa thakhi. Tijin badu da saruk yakhiba Imphal West ki SP ke Megasandrana Misi asiga mari lenena police na ahan bada UD case oina register tauke. Adubu makhata na thijin bada hostel adu ki asoi bakhara laikhibagi khudam phangle. Hoji fawbada case asiga mari lenena warden ani fagat pang loinena social media da lana pau sandokpa mi anisu fagale haina phongdokrai. Amaromda misi asiga mari lenena Standard Robert Higher Secondary School ki principal ki machanupa Fairoijam Robinson SIT ki kangbuna ngarang numidang fagat pag loinena ngasi Chief Judicial Magistrate Imphal West ki court photokrai. Court na numit tare ni police custody remand pikrai. A dove flavor clear to no so even blood stain man about the Toraga we proved that it was not blood stain in fact. Aduna Moinasu ying it has a color change Toracado blood where the coina sheep color the change Toracado Nehava Koido Tazad of the JSC member Masagi blood Toraga we tested. Okay, so yeah, Nasi today. So and also they were convinced. Muiso okay, adain labor. Blood workati kari lakni sigi chemicals se thada matamda discoloration, change in color and all. So they also experimented there. We all know koi independent witnesses we are there. Animakta ko postmortem animakta adun koi na mayam khangnaram ni kana yawi kana no to aduna they also know mayamam di pangai da haine adun ne social media da kaida see around information to instead of that if they have any doubt adu lao adu openly we are quite open. BJP na panba matam asida nupi singbu ngak sen bidre Bebisana misi asigi matangda sarkar asina karigumba khara losinduna thamle haina MPCC ge Vice President T Mangi Babu na phongdokre Mahiroi Bebisana laikhidaba amadi unaw victim ge justice thengthabagi matangda penaba phongdoktuna ngasi MPCC ge Mahila Congress na sinduna Congress Bhavanda protest ama pangthokre MPCC gi lusingba sing tongan ba sel amadi department kya gi lusingba singna protest aduda saruk yakhe protest aduda saruk yakhiba Vice President T Mangi Babu na haikibada Mahiroi Bebisana misi asigi matangda ngasi fawbada asengba ama khanghandana leibasi yamna laibak thibani amoromda BJP ge MLA amana sathakiba case unaw victims ke justice ngasi fawba haidoktana thambasi BJP na Bharat ki miyam amadi Manipur gi miyam da achobanam thak ama tawbani thawng ngasi Bharat ki miyam na yaningde amadi AICC na hakchina lawi set asidasu Bebisana misi asida hojik fawba asengba ama khanghandabasi karigumba khara leire haiba takpani leibak ki oiba achoba issue asida lusingba oina ba khonaduna leire haiki Ising ikangna low ubaya dabagi awaba so kana mayong na ring matamsida karamba MLA na karamba mantri na Ladiba Manipur ki praja singki longi praja singki samaisya singsi kokna naba kari karamba thabak pakhal ligeba hoji moi Delhi da kem tawre haraga moi chief minister chindong naba adu tawno mantri phanam masina makhoi ki maru oba pandam modin leire adunadi aikhoi BJP sina palin khaidi aikhoi lebak se phararoi haiba se masi maju aikhoi praja ki mapum praja mai pum punamakta masi maju khoi khangan ba pami adu aikhoi punamak
पुनसिल्लगा असिगुम्बा आई लेत्रबा सासोनसे मसी अखोय मुथतमिनसी हाइबा अपील सिमगा आई तौजगे MPCC के जनरल सेक्रेटरी महिला इंचार्ज ओरिबा KH देवव्रतन हाइकिबदा BJP के MLA मन सथकिबा यामना तमथिबा थौदोक उनाव विक्टिम्स के असेंबा वायल ngasi फावबा मियामदा खंगंदना थमले BJP ना तौरिबा अरानबा क्यासी तुमिना लेसिंदना लेरे अमरोमदा बेबिसना मिसी असिदा सरकार असिना करिगुम्बा खरा मियामदा खंगंदना थंबसी यामना लाइबक थीबने थौंग असी MPCC ना हक्सिना लवी हाइकी सुसाइड तौरेना हाइदना करिगुम्बा एविडेंस लेत्रगसो सर्कमस्टेंशियल एविडेंस हाइबताई ओइरेबा नुमितुदा चिंगनेनगाय ओइबा सिंगदो थौदोक सिंगदो मधु फजना इन्वेस्टिगेशन तौरगा अदुम मधुजु मधु आइनगी मतुंगिना सर्कमस्टेंशियल एविडेंस दुम कवि फिभमना पीबा साखी हाइबताई फिभमना पीबा साखी सिंगदो नाथैरगा एखोइना नमथनदना थमगे तौबगी मोहंग तौना तौबा प्रजानु उबदुनिको हाइजरिबसे ओहेलिबा प्रजादा नुंगनांग हनबसे मसी एखोइना कन्ना कंडेम तौबो लेना थौदोक अदुबुसु कंडेम तौई अदुगा जस्टिस फंगनगदमनि मागी इमोंग समाज पुनमक्ता अदुगा हुजिके उनावगी केस सिजु लैरिबा मा बीजेपी के MLA से सही अनिगी ममांगदा माना सथिगिबा दुगुम्बा आइन काइबा थबक निबु नमजा नमथेंगबा थबक अदो हुजि फावबा पार्टी के MLA ओइदना जेल दसु दुम लैरिबा नुपा क्राइम मैम अमा तौबदगी हुजिके मतंग सिदा नतब अतोपा क्राइम दसु जेल दम लैरगा लैबा नुपा सिंग से सिगुम्बा मैम से BJP ना एक्शन अमता लौदबसे मसी भारत के प्रजा कोई पुनमक्ता सिंगनबा प्रजा पुनमक्ता लग्नबा प्रजा पुनमक्ता थवैदबी खुदम अमनी हाइदना अखोइनी ngasi प्रोटेस्ट रैली से ऑल इंडिया तौबमरक्ता अखोइनसु नेशनल लेवल दा बेबिसनागी इशू असि पुसनबगिदमक्ता पुन्ना जॉइंट सिटिंग से तौजबन महिरोई बेबिसना मिसी असी ngasi ge legaakna lumna logde केस असी CBI दा सिनरगने हाइरगा ngasi फावबो सिनद्रे ममांगदा महिरोई प्रविसनम मिसी दसु CBI दा केस सिनरमदबा UP गवर्नमेंट ना केस अदु डिस्पोज तौदुना लेरमबगे थौदोक अदुगुम थोलगदरा हाइबगे चिंगनबा लेरे लेंगाक असिना बेबिसना मिसी असिगे असुंबा लंगा लंजिल लोसिनबा होनरबरा हाइनसु सिंगनारे हाइना MLA जोयकिशन हाइख्रे ngasi thangwiban community hall da paumi singa unaba amada joykition makha taraduna bebisana misi asi lenga ki maikai dege union home minister da ahan ba se thabadana mathanta sijabani haina tharamle hojikna miyam gi ehol lakudage mathanta sijabana te hatpani haibege chingnaba lai haina cherol amuk thakre asigumba chaina ba kya asi leibana case asi CBI na lawudra natraga lawroidra haibege chingnaba su lai haike mangna haike hojik lenga asina misi asigi matang da chapchaba firep ama lauthopa ngamdri MLA Minister Singna Lauthokoda Akaiba Legada Oirebasu Chief Secretary Natraga DGP na Misi Asiga Mari Lenena Hojik Fawbada Leiriba Miyam da Kangan Bayaba Progress Adu Lauthokiduna Kangan Biu Hojik Lega Asina Tumina Lesiliba Asi Lenga ke Masin Men Bangamba Asoba Kangbu Ama Lebugum Taure Maramaduna Kutpu Asidage Miyam na Section Biu Haike Government taxes na iho nemdhanaba Manipur Province Kauthokanigiba Nomaga Sara Taliba Mayamsina matam kai thoga iho sin ton dileng tikte chena matam tharaga press conference amuk toroga akoi thani manung da ngai ni thani matam an tha manga heta yabroi toroga mayam ka hon gi bai ngasa haijabdu probation nam gi je hoji masi fake mayam am khangabuk da police dam michi hanu yam masi hanjana repeat tok jara ro mayam Manipur Province mayam loi khangaba ne ba madura karim tok da case dispose tok tok da koi lenga action kaim tok ngam gidra ba CBI da pichini hare kaim tok gidra ba aduna masigi matang sidaida yamna clear cut ama stand ama thambiu natragadi aige wakalda lengaksina JC khangde ama khangde mayam sigdaida utchairaga irang sin nemdhan raga bebisna gi mihache kan khanabani na lawe se aidi ngasi chudum thamje Laikhidrabi bebisna misibu yaningda amadi imung manungge awabada saruk yaboina Kanglipa group na bebisna gi imung manungda sel gi tengbang khusina bagolena ngasi numidang lamdam masigi tongan ba miyam ga khusamduna Kangla gi western gate maira katuna awaba phongdokre maira katpagi thoromadu da saruk yakiba Kanglipa group ki chairman Takhelambam Jeffrey na lamdam masida nupi oibisingda noma kangdana miot minai kya leptana satharakli bebisna gi misi asisu yamna singnaningai oiba thodok amani handak thokliba thodok asigi matangda asumba langlang langjin puthopiduna yade haiba ama khanganba mathok tai haiki amaromda Manipuri University ki mahiroi singnasu university ki campus ta maira katuna bebisna gi misibu yaningda ba phongdokre ngasi akoina tawjariba kaina freedom gi association gi misu yaujari ngasi akoina tawjaise matam khara tang kai thokcharaga ngasi magi laigidra matungda ju bebisna na laigidra matungda ju lairam lenda santi oina phangna tawjabani
ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯎꯕꯤꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯒ꯭ꯔꯨꯞꯅ ꯍꯧꯖꯤꯛ ꯀꯦꯟꯗꯜ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯚꯤꯖꯤꯜ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯀꯦꯟꯗꯜ ꯑꯁꯤ ꯊꯥꯟꯗꯨꯅ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯌꯣ ꯍꯥꯏꯕ ꯗꯥꯕꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯜꯂꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯔꯣꯁꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯣꯅꯤꯜ ꯁꯃꯟꯗꯨꯔꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ न्यूज़ इम्फाल नाकलमरोमदा महिरोई निथोगजम बेबी सना मिसिगे असेंगबा लंगलांजिन मरी लेनबसिंगना अथुबदा पुथोकलगा सेनब मियोइसिंग हकप चेराक पियो हाइना पांगल स्टूडेंट्स ऑर्गेनाइजेशन पीएसओ न सिंदुनंगसे लिलोंग हायर सेकेंडरी मद्रासागी ममांगदा महिरोइसिंगना लंबी तंखाई थिंगलगा ह्यूमन चेन सेमदुना खोंजंग संगसिनख्रे कांचीपुरदा लैबा स्टैंडर्ड रॉबर्ट इंग्लिश स्कूल की बोर्डिंग द लैरगा क्लास 7 तमलिबी महिरोई एन बेबी सना थासिगे 19 गे अंगनबा अयुक्ता यामना चिंगंगे ओइबा मोंगदा सिरगा लैरंबगे थोगदोकपो यानिंगदो फोंगदोक्तुना सथकिबा मास प्रोटेस्ट अदुगा मरी लेनेना ऑर्गेनाइजेशन असिगी प्रेसिडेंट मोहम्मद अजीजुर रहमान लमदम असिगी तुंगी युंबी ओइरकदौरिबा महिरोइसिंगी मायोक्ता लाइबक थिबा थोदोक असि सथबने हाइना पीएसओ न लौदबा ngamde असिगुंबा महिरोइसिंगदा अकी तुजुंबा पीदुना महि तंबदा खुरौ ओइबा थोदोक असिगे असुंबा वायल फंगंदुना मखा ताना थोक्तनबा मरी लेनबसिंगना थबक लखटकदबने अथुबदा बेबी सना मिसिगी वारोसिन पुरकदबने लोइनना स्कूल असिदा तमलिबा महिरोइसिंग महि तंबा फंगदना लैरिबा असिगे अरेंजमेंट अमा अथुबदा सिनगदबने अमदि कंपार्टमेंटल एग्जाम थाकिबा स्कूल असिगे महिरोइसिंगी चेसांगसिंग स्कूल असि थिंजिनखिबना फंगदबगे मखा तंबा फंगदना लैरिबा असिसु कोखंदुना लाइरिक तंबा फंगलु हाइना मरि लेनबसिंगी पुंगनिंग चिंचिनखे लमदम सिगी महिरोई खुनाइदा लमदम नरकतनंगाई की मरम लेते अदुना मरम ओरगा सिंगनब मियोई सिंग अमदि चेनब मियोई सिंग गवर्नमेंट ना अथु मतम द पुथोकदबनी अमदि हक पदंदी पीगदबनी अमदि हौजे जिमक हाइबे महि तमनबु ओरो नत्रगा थोकलिबो थदो सिगी असुम वयल पुथोक्तुना स्कूल सिबु हांगदोक्तुना महि तमनबु ओरो महिरोई सिंगी हक मंगहंदना मखा ताना स्टडी तोहनगदबनी हाबसी अखोइगी पांगल स्टूडेंट ऑर्गेनाइजेशन की दबीनी अमदी मखा ताना जेएससीना बेबी सना की जेएससीना संचिलक खोंजम खुदिमक पांगल स्टूडेंट ऑर्गेनाइजेशन ना मतम लेबे खुदिता हवाई हक्चांग जाउन सपोर्ट तौगनी हाबसिसु पांगल स्टूडेंट ऑर्गेनाइजेशन ngasi manipurda khoisaunaraba miyamna sangsilakpa standard robert higher secondary school ge student baby sanagi misi asigi azumba wayan puthokpiyo haibagi khongjungi saruk amoina ngasi saraswati coaching institute hairok haitupokpi mamang lekai gi mahiroi singna asumba wayan puthokpiyo baby sanagi misi yaring de haiduna coaching center asigi geta wakani famduna kholau kya laukre Churachandpur district ki Khuga multi-purpose project na ising piriba lokong sing ase Water Resources Minister Lepa Hokip amadi Agriculture Minister V Hangkhaliana official singaloina na yengsin kre Minister gi kangboduna Khuga project ki right canal gi horokfam yengsilba matung Loksifai ge downstream gi left canal amasung Bolui canal gi phibam yengsin ke yengsin khongchat aduga mari lenana Water Resources Minister Lepa Hokip na district asigi akoibada leiriba lokfam kya ising fangdabana maram oiraga low panba yadana leirakibani adubu hojikti लौखोंग सिंग असिना मथौ तौबा हौरबदि इसिंगी थोइना वानिंगाइ लेररोय दाम असिना लौफम हेक्टर लिसिंग अमा हेनबदा इसिंग पिरे हारेदुना इसिंग फंगदबा लौफम सिंगदा PHED गी माइकेदगी पाइप तिंगदुना इसिंग पिदबगिदमक अमदि PBBगिदमक थागतपा फोंदोखि पाउगी मरकथन अतेनबा ब्रेब तंग लोमिनसे मणिपुर इहान हानबो ओइना लमजिंगबा ज्वेलरी ना मार्केट ता फंगबा सना मयाम सिगी क्वालिटी चेक तौबगी खुदोंग चाबा पिजरी अदोम अदोमगी लेजरीबा सनादा यावरिबा एलोय अमदि एलिमेंट्स कयागी चांग मरिक चुमना एक्यूरेट क्वालिटी अमदि क्वांटिटी गा लोइना खंगनबा ngamlagani लमजिंगबा ज्वेलरी ना पिजरीबा खुदोंग चाबा असि लौबिहौ अदोमगी सना अदु सेंगी नत्रगा सेंगदे हाइबगी चिंगनाबदु कोखनबियो अकुपा मरोलगिदमक लमजिंगबा ज्वेलरी दा लेंगसिनबिरउ लमजिंगबा ज्वेलरी good quality is our priority ब्रेक के मतुंगदा मकातापा पाउ पिजरी High Court of Manipur na turel dagi nung lengoy pekpa thingkibadagi nongmagi chara taliba sinmi singi sakum mai musilakle
अथुबदा अथिंग बसी लौथोकपियो हाइना तक्सिलदुना एक्सकावेटर लोकल टिपर्स ओनर्स एंड वर्कर्स एसोसिएशन अगस्त अमगे अयुक पुंग मरिदगे नुमिदांग पुंग तरुक फाउबा मणिपुर पुंबा पुंग तरामरिगी बन कौख्रे ngasi Manipur Press Club ta pangthokiba paugi mifam amada association asigi president Konthokjam Rajena hojik nunglengoi pekpa thingkibadage sinmising supam nompham leitabadage awaba kaya mayoknare court ke athingba leiringai manungda sinmi amadi truck singna lenga ki sakho thorangi thabak singi supply piba yaroi karigumba lona thabak toramba thoklabadi maduda thorokpa afafata gi daita masa masana pugadabani nakalamromda sinmi singna londa lauruba gari singi thagi senfam thibangam silaktre Maramaduna, Lengak Amadi Marilena Basina, Hiramasi Matanga, Warushinama PBU Haiki. Sitting Isida, Imung the Toba problem book, Salt of Dringisida, Apandaki Umporaga, she said, another problem among Hapson Nava Honorise, Tingbungam Drise, Sisumani Pugomenzi, ID Kanjan Nadabra, Usanadabra, Natraga, Shuerazu Togyang Toribra, Masima Yampindi, Nuite, Masi Gamenasumi Zambiro, Aduga. Gari lengoi pureba dima pude lengoi puri singje simasu isa isa na dai te lobiro apapata di adum tangai phadana lalak oi bagi hongna bikhar di thok patai na khanje aduga hajaning ba mana manipur da ban tawbusi mayam na pamna di khanga gasu ban pamna di khanga gasu akoi sume manipur sida acho ba issue kya da acho ba thodo wa thokta bhar pubiri ba manipur gi masak nairba Civil society organization singsu akoi awabasi ubire haraga angam mateng pangbiu haibo wafam simasu mayamda thamjage Manipur High Court na athingba thamkibana tureldagi nunglengoi pektuna hingjariba imung kyada asuki matik awawa pire khongthang asi handokpiyo haibagi matangda miyamgi oiba mifamama ngasi awang wabagai community hall da pangthokre apunba sinmiluf awang maikei kanglatombina sinduna pangthokpa miyamgi mifamaduda ex Jila Parishad member PH Priyokumar Potsangbam Gram Panchayat ke Upapradhan O Ibungobi Ward number 10 gi member TH Koireng su sarugyake awang maike gi oina tuan ba khuldagi lakpa sinmi nupa nupi kayana mifamadu sarugyaki ba mioi kayana sarkar gi thongbu yaning da wafam kayasu mifamadu da phongdongna ke ti Sundarchan Koba sinmi amana ko na athingba thamliba asigi matangda lakliba August 3 da khanagani haibasida praja singgi apamadu khangna warip lobiu mioi kayagi hingnabagi lambi mapigano haike Sinmi sokpasida masida driver solakani stone crusher solakani adugi mathakta akoigi ngasi mak state government gi development program da soiba jingji hojing ngasi mak soita akoi mayam chanari banung lengoi thari ba jingji koila thari ba nung lengoi na sina ba ngaktani madaida akoina pamjabadi state government na tang ahum da thoka dawri order se akoi mayam gi akoi gi sinmi jingji gi yengbiraga akoi gi favor da kitang tawbirakadra haibadu madu tawbirakna baiduna akoi madu gi iho macha ma akoi mayam release apani khangde dharna phamani khangde numitu gi meeting gi kano duda akoi apunba akoi manipur gi sin mijing gi punjal laga akoi adugumba kano ma akoi tawjage na akoi lepchare mifamadu gi matangda apunba sinmilup ki secretary TH Nganthoi Devina tureldagi nunglengoi pekpa yaroi haibagi athingba thamlakhibadage mioi kya hingbagi lambida angakpa mongda awaba oire Sarkar gi thong asigi matangda miyam gi khongjang kaya su sangsin khre thong asina imung kya gi sakhum mai mutle court ki warep asi miyam gi yengbiduna handokpiu haiki hanagi matawduna khoi nunglengoi pe hanbiu aduga hanagi matawduna khoi ningtamna dum suhanbiu aduga ngasagi makhata na moina Tingjin lakpasigi akhoi awabadi am oire awabade du mati oire hojiki luang sangol haiba lamjidi pura lau uzade ba taseng haibada lau uzade turen sidagi suraga moi macha masulari tambadagi karidagi noine tawse aduna yariba makhai di khoi lengak lonjina athuba matamda haitare ne ko athuba matamda khoi gi sigi akhoi na pam thingiba pose masin tangdi ayaba bibiu thingbiganu aduga khoi gi adumati khoi sinmibu nusibiu haidana khoi ma si haraga ai appeal tawjage ba mayam Trafficking gi thodok sing thengnanaba SOP amadi drafting committee ama semnaba honari haina social welfare gi director NG Uttamna phongdokre wafam ase ngasi World Day Against Trafficking in Persons ki palan thoram da phongdokhibani Department of Social Welfare and Timna Ujwala amadi FXB India ka pulga sinba thoram aduda MCPCR gi chairperson Suniti Bala Ningthogjam Manipur State Women Cooperative Society gi chairperson S Satyabhama Imphal West ke SP K Megachandra amadi Tim Ujwala ge advisor ex-MLA N Biren su sarugyake Stop Human Trafficking Koba brochure amasu thoram aduda miyamda release tawke
Director NG Utamna Makha Taraduna, Tuan Tuan Bahiram Kiada trafficking Tobagi Todok Tokli, State Asidasu, Child trafficking Tobagi Amadi, Atopa Kes Kiada, trafficking Tobagi Todok Lady, Asigumbasi, Tingnava Equipunamaki, Asobo Todang, Lomina Changi. Department Sina Sigumbakia si Tingnava SOP Abasem Bohonari, Sarkar Amadi, NGO Gapuna, Tabak Tominaba, Yamatangai for the Haiki. Alert over tai, adugi matungda akoi safe over ngapani. So we should all try to be alert, aware, and then we can only be safe. Si ama akoi punna awareness si kamaina lakata ke public si kamaina alert hoin kata ke target group si kamaina gyan tahan kata ke habatu ma akoi kok jungsen minarga phone minasi anadagi zohanarga lai. Thoromadu the Saruk Yakiva, Imphal West ki SPK Megasandrona Haikivada, human trafficking in Matanga City, Yamna Kuiva issue money. Instead, Asidasu, trafficking in Todokia Tokiva Lake Cray, Asigumba Kiasi, Tanganava, Police Katanatana, Punumaki as over Togang Sangi Haike. May not be given an opportunity to express his willingness or his desire. Adukumba Ipam, the person of the letter, compulsion mayamunda, Alkari Noraga, say human organ, Matanga trafficking to Korea, young children may be pushed to drug business and many other things. Taramati, Kamaito with the Anang Sapasas, suspect like the other Moina, then you say Sana Gold Biscuit Yosel, Manunda, Adagi drug Jimanum, the Yosel, Laga, Adagi, about Magi organs, she does not send Raga, Kachilta Raga Anang, trafficker when the season of Yauri. Malim Gituan Bomfum sing the Pangtung Navagum, Chailan Tawal District Police Tawal Aga Kusamnaduna, World Day Against Trafficking in Persons, Palantorum Nasi, Tawal SP Office Recreation Hall the Pangtok the Cray. Call your government to action Hiva Tim the Pangtok Iva Tormaduda SP Tawal Dr. S. Ibomsa, Additional SP Law and Order Tawal TH Desorjit, Chailan Tawalgi Director Nonivala Narengbam Amadi, SDO Tawal NG Binitana Atoiba Mitunensi in Saruyaki. Tormaduga Mari Lenana, Tawal District Police SP Dr. S. Ibomsana. Hojik Lamda Masida Sathariba human trafficking gi Togdok Watok Sing the Police Department Lokiba Togdang Sing Amadi, Tungdasu, Miam Amadi, Kunai Gidama Kanduna, Police Nalogaba Togdankea, Miam the Pog the Magalinena, Manipurasi, traffickers sing the Fogduna Sapada Nungai Lambiama Oirakle. Lamtung Pamsu Oiva Aduga, Putopam Su Oiva Mafam Amo Oivana, Yam the section of Matotai Haike. Ngasi numidang pung 8:30 taba matamda City Police Station gi manung sanba Thangmaiban Hizam Dewan Laikai da leiba motorcycle yonba ai maitai gi showroom mamang da bom pokai gi thodokta me ahum aso opan nangkre thodok adu da sokloba me sing adudi mayang lambam surbala chahi 39 mapuraiba M Bisma Naurem Bindimala chahi 39 mapuraiba N London amadi H Manihar chahi humpu apokwa laikhidraba H Mani Kawi sokloba ahum gi manung da nupi ani di khara hena sokona maram oiraga rims da laikanari Makok tongba sing yauna police ki kangbu ama mafam aduda sangsin duna yengsin kre bo madu kanana karigidamak pokhai lambano haiba khangbangamdre lebak miyangi mafamda ai mitei duna thamai president dewali kai sida aigi workshop aigi yumoina lejabam pham sida aina porol lonjalam ga gate ki thongil lonjal ga ina mathak da kar phi hongda ngai da pung 8 yogdringai taru kare yal padai da kari maringino ai ju khangjadre Bomam lang kembidana pokain bire. Ai kanagumba yang naba kanagman nuai taba nangai taga sumai tahu na demand tahu song unda lijati. Adu masih aku imi abi punsida telo mamang thada ju thokre ai mitegi dukan sida adu masih yarga di matung da ju thokpi dana ba ai sujan nomjaraga ai gi chai sumyam puk thana ba hingjabani masih matung da thok thana ba haidana aina sulebak myam gi pham da paugen thamjari haina ai ngasi ai miteina paugen tang thamjari Assam Rifles personnel singna Myanmar gi lever fui haibigi wahogdoge India amasung Myanmar leibak ani gi phawdok phawjin tobo mafam sing Myanmar authority nang hak thingjelure ngarang ayuk pung 13 tarko matamda Myanmar gi lever ama Assam Rifles ki kangbuna mamaida khupak na thai haibigi mayokta more gate number 1 dage gate number 2 gi marakta leiba border singi khongnambi phawdok phawjin yaba mafam sing Myanmar authority nang hak sogduna thingjelure gate number 1 amasung gate number 2 ani gi marakta phawdok phawjin yaba khonglambi sing adudi Tamil Temple Ganesh Gate Sunrise Club ground ni gate number 1 amasung gate number 2 di mahosagumna hangduna mi chathok chasin tawbuda athingba lekhide athingba sina maram oiraga business tawriba singda awaba amadi oike Myanmar gi mioi amada
hangबदा Myanmar gi lever ama minungsi yaudana Assam Rifles ki mioi amana Namphaalong market taba Myanmar gi lambi tana changlaga phubagi thabak asi yamna luzadaba thabak ni haina su phongdorakli tungda Myanmar gi army amade police official kya mafam adu da laktuna India gi mari lainaba singa wari sanarba matung warishin puraktuna atingbadu lauthokhe lamdamasida noma kangdana nupi oibi singbu maram chadana mihathina hatopiramba NGO singda security singna nongmai utuna aki akhang piwa Natasada atamna nongmai kapsilamba bevishana misi gi langla langjil puthokpa ngamdaba yauna tongan ba nupi oibi singda satharakliba crime asibu yaningdaba phongdokladuna ngase Imphal East laiba Laikurembi mandapta United Women Rights Defender UWRD na sinduna miyam gi infam pangthokpaga loinena miyam gi khongset amasu satkre miyam gi khongset adu kurai Laikurembi mandaptagi pung 12 thoirom tarakpa matamda lalong bazar amadi kongpa lambi fauduna satki Hongset adu da saruk yakiba maikai kya gi nupi oibisingna thabak tawdaba intelligence agency gi thongmising Jammu Kashmir ra thako NGO da nomai utuna ki akhang piba yaningde Natasha da nomai kapsinba mathong huktaba thong yaningde bebisana gi misi gi langla langjil athubada puthokadabane haiba kholaukya ama lauke nakalamromdana Imphal East ki police personnel singna thoningdaba thodok sing thoktanaba kana ngakshen ke miyam gi oiba mifam adu da saruk yakibe United Women Rights Defenders ke convener Morangthem Ongbi Binana nupi oibisingda leptana satharakliba miot minaising ngasi fawba lengak na langla langjin puthokpa ngamdana leire tha asigi marida Natasha kobi nupi macha amada atamna nongmai kapsilamba makhatana tha simake kunmathoi made kunmarida palace compound leiba ward ke officer police personnel amana nongmai ulaga aki akang pirambagi thodok kya thokle wathok aduda chenari bame adu wild sangda karigumba charak amata pidabana belda thadoklamba asina takpadi higher authority ga lautuna satharakpa thorangla haibagi chingnaba pokle Mebisana gi misi asigi langla langjil asi ngasi fawbo puthoktabana namsilliba asigi mahutta misi asigi asumba wayal athuba matamda lebak miyam mamangda puthokpiu maduna taba tarabade makhatana akan mokhongjang kya sangsilagani haike Manipurda thoiba crime mayam je nomogi ising ichaudana jar henkalapose akhoi parja punam bhab taminaraga isagi thodok man khalaga loina thokpiraga lingjen manana crime jingje muthatna bagi damakta akhoi punna khongjang changnar se haiba wafam je thamjaningi nupi macha jingda chatharaiba nongmai kapsanba adagi bom langsanba tawribo khudingmak se sarkar na miyang changsan biduna crime jingje athuba matamda muthatnaba honabada sarkar na daita lobiyo habse haijani Hokifa sahi mari rongi mamangdagi hogdokiba mau kaitel haina mingthonduna mauda khundariba miyoisingi pothoksing Imphal da poroktana yonaba ngase Ipsa amadi mau inen Imphal puna khusanoduna Kaisampal lemajam laikai community hall da nongmagi oiba mau kaitel kakre ngasi gi kaitel aduda mau gi tongan ba khuntara romdagi miyoi kya laktuna alu khamen kobi morok hailei na singba polamsing poroktuna yonke ngasi gi kaitel adugi matangda mau inen Imphal gi president Puni Losina Fongdorpada Maugi Miamna Puthokpa Polam Singasi Matamamada Nagalenda Yolami Maduda Ating Batam Padage Maugi Miamna Masamasagi Potoksing Yon from Latavana Awaba Ma Oirambadu Imphal the Portana Yon Bage Ayaba Fong Badage Sahi Marimuki Mamangdage Lampel Sanakatel the Yolapane Mapamadu Chadavana Posit Wat Padage Kudong Sadavakia Tenaramba Adu Ipsana Sinbiduna Nasi Asigumba Mau Kaitelgi Oibatorama Pangtok Pasida Miamna Mau Kaitelgi Pocha Yamna Pana Leneva Sida Nungaiba Fawi Masina Chingamadi Tamgi Mari Hena Sessin Lagane Asigumba Thoramasi Imphal gi tongan mafam singdasu pangthokna bahonari mathangi leba popanumita singjamagi mafam amada pangthokna ba thorang tori haina makna makhatarake CM so commitment ama piduna haro na lerami ado hoji phawa mo market haibise yum saba phanghodri mayam na cooperation piraga athuda yum ama sana ba haibagi siso cooperation piraga government da so khara taksin ba support to biraga to biradi yam haro nungai ne na tharjai la liba lobby ga da basina so cooperation piraga pungnin thawai jo biraga saman cooperation pirabdi nungai ne na yamna mayam da haro ba nungai chaba phondo chari Amaromda Mau Imphal Marketing Coordination Committee Advisor Haikruzam Ivotombi Khumana Fongdorokpada Maudagi Putorokpa Potok Singasi Yonaba Imphal da Kaitelama Sabigani Haina Sahi Ahumrongi Mamangda Lengak na Haikrabasu Hauzik Fauba Sadabadage Nasigi Mafam Masida Sinmane Matangi Leva Popanumita Singjamai Tongam Lekaida
pangthoknaba honariba asida miyamnasu ngasigi asumna mating tobiyu amadi mau imphal gi mari sesinaba lambi ama oiriba asidasu lengak na milyang changbiduna athuba matamda mafam chaba ma yenglaga kaithel sang ama sabinaba pungning chingsilakli supermarket ke thungam na kai ki masingda temporary market set ama leibadu mamang da pangthop minasi hadana local kambu sunga su adan tambila padigi admana khoi sinda khena tau jari masida su akhoi ge media gi nusi jabe chnaw sunga sina phajana amta pausim sandopira kanda aduga sinda me thungam kai ki khunda sunga sin pamjari ba mayam sunga che mapung phabu embiu aduga mauga imphanga ani gi leinai ba mari saida makhoina pamjari ba akhoi integrative emotional integrity amakal leina bagi changla phongjang aseda miyam amasung Manipur government asu chap chap mateng pangbiu haiba apham khara se fan thamje paugi marakhan aten ba brem tangalong minase Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manungda masagi hospital leijaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singgi oina entrance test yaudana direct admission tobiba yagani. Subna taki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261 natraga 87940262277. Breaking matungda mayam butaram nokchari makata bu pauda wholesaler kayana matam kya gi mamangdage nungjung sathidana honajarakpa asibo masak khangbinaba lenga ki makedage sakangsi ama pinaba taknere cherakta ima panthoibi sana kaithel loop amadi Roadside Vendor Welfare Association Khwairamban Kaithelna athing bathamlakpa asi kari karamba wakhalonda thingjalakli bano haina khangalakpa golena thinglakli bagi maram mari lenaba singna thigat pinaba ima Kaithel Wholesaler Welfare Union gi President Mani Tombina punamaki puning singsilakli ngasi Manipur Press Club ta pangthokpa pawming singga unaba amada Mani Tombina makha taraduna hana Imphal District Hospital oiramba mafam asida ngasidage chahi 7-9 gi mamangdage mafam asibu leibak thonduna wana honajarakpane amaromda sinpham asi pangduna matam kya gi mamangdagi imung mai mutanaba honarakpa asibu yaikhai thingai pidanaba punamaki puning chingsin khe kanada su yet palaite kanagi su mafamda akai ba piba leite asida makhoina akai ba pirakpa haibase akhoida makhoina kari maram gino akai ba pirisi akhoina moida yeluba su leite manungi hondar card kanguni adagidi akhoigi skibender kanguni aduda akhoige laiminari ba isilina ngatani ada akhoigi saktak si ama paijage haibasida kanagi su akhoi ayet pa leitana akhoi saktak si pibiu haina akhoina sida sengtok chabani akhoi saktak si lo piba matam operation piriba mi singse akhoida karamba ground operation pirino haje thigat piu sarkarna adagi leiriba ichilinaw sing isa sing mari leinaba singna asigi objection je karamba ground da tawreino habda thigat piu akhoi kanagi sum ayet pa leite akhoi yeluba su leite akhoi kitang hingjage isa isu thaksage isa jingji hingnaba gi machak se mafam sida tanjage akhoi wana hing tumdana mafam dagi pochingaga akhoi transfer hoina khoi lejabani Johnston Higher Secondary School ge hanadagi oza watpa gi wathok leiringai cherakta sahi tangkhai yosilaba matam asida nauna oza transfer thakibabu yaningdaba phongdoktuna ngase school asigi mahiroi singna school gi mamangda wakan famsa thakre ngasi gi mifam aduda mahiroi gi punsi kallu awatpa oza athuba matamda hapu mid session da oza transfer tobu yaningde haiba kholauke lauke wakan mifam aduda saruk yakiba Johnson Higher Secondary School Students Union ge Social and Cultural gi Secretary Ketrimium Bijena lenga ki mari lenaba miyosingna school fagat hanbagi wafum kya miyam gi mifam kya da phongdok khrabasu school asigi manungda leiriba ahoba sing asidi yengsin bidabana school asigi mahiroi singna sothabane Johnson gi mahiroi singbu miyam mangda irang pang apigani irang pamba oina uhaliba asi nuaite andak nauna transfer thakiba oja singi transfer order athuba matamda kaktuna department ayambada
hawatuna lairiba ojasing numinini gi manungda happidrabade school asigi mahiroisingna amato oina leptuna amadi school thingjinbana chingba tongan tongan ba khungjang kya changsilagani haina phongdorakhe तसेंग हाई कांदा इंस्टीट्यूशन अमदा अकोई हौजी क्लास की क्लास अदुकी मतिक अकोई सेक्शन यामना लै अदुदा अकोई इंग्लिश डिपार्टमेंट की दा अकोई हौजी की ट्रांसफर सेक्शन इंग्लिश डिपार्टमेंट की ओइना चचागी बनी अदुदा इंग्लिश की डिपार्टमेंट दा ओजा अकोई मंगा लैजबनी मंगा लैबसदा अकोई रेगुलर ओजा अहुम अदुगा अनि मना अकोई रामसागी रेगुलर ना तो स्कूल जी परमानेंट ओइना ताब नतबा ओजा अकोई समगा अदुमाइना तौजरगा क्लास चलाइरमनी सिबोक्ता अकोई तसेंगना हानदगी सेशन हौपदा ओजा अकोई लेक्चर सरोबल ओइ कै ओइ मोइ सचिबदगी यामना अकोई अवाब मायोकनरगा लैरिबनेबा लैरिङै तालकसिदा हाइरबो ओजाजे मु चटखिबना मरम ओइरगा अकोई ओजा मसिंग अमदि छात्र म्यामजे अकोई यामना अवाब मायोकनरगा लैबना मरम ओइरगा अकोई तौजौनी विशेषण मनुंगा विशेषण मनुंगा छात्र के पूछे अतुवा मतदा विशेषण मनुंगा छात्र के पूछे Khangabok Kendra Sige MLA or Surja Kumarna Lomi Singi Ising Fangdapge Owa Yanglaga Khonglam Tengduna Ising Yohan Badage Thawal District Khangabok Kendra Gimanung Dalaiba Khangabok Part 3 Amasung Sangayung Pangge Lokolgi Low Pari Lising Amarom Low Pan Bahuna Kray Wangjing Turelgi Sangayung Fam Dalaiba Dam Dagi Lakpa Ising Khonglam Funduna Khangabok Yawna Purapang Amnam Daba Adu Hojikti MLA na Lomi Singa Kusan Naraga Khangabok Yoba Khonglam Amasung Khangabok Ki Lerak Khongbal Kya Tengduna Lofam Singda Ising Yohanduna Lomi Sing Akan Mamong da Low Sunari Kumginong lik na subadage nahan makai low pan mangamdana leram laba lofam singda low pana bahona riba lomi amana aikogi paumi da phongdorpada khangabok part 3 ge laipat lokon lowon bi lokon maunu bi lokon ge low pari chatruk chatre lomda hojik ising piduna low pan ba hore asigumba lomi singe warba matamda kendra ge MLA o Surja Kumarna hona biduna thengna basu thengna ising phanghanduna low pan ba ngamhan biba sigidamak MLA bu thagar phongdokhe kendra sige sangayopam manungda leiba Lokong Pat, Khetri Lokon, Maning Pat, Hokong Lokon Ge, Low Pari Kyasu, Ising Fanganduna, Low Pan Mangam Lehaina Makata Ke. Manipur government ke minorities affairs na minorities singe sel thungi phibam phagat hanaba pirakpa matengi saruk ama oina hianglam kendro ge manung da leiba minority muslim singdage khangalakpa beneficiary singda tailoring machine amasung embroidery machine yanthokre hianglam kendro ge manung da leiba amata ngairaba muslim khul ama oiriba Konumada Leiva Muhammad Abdul Bariki Yumna Pangthokiba Asamba Thoram Aduda Kendra Sige MLA Dr. Radeshan Yumnana Beneficiary Kuntarukta Tailoring Machine Tramari Embroidery Machine Taranithoi Adu Kusinaki Thoram Aduga Mari Lenana MLA Radeshamna Sothana Leriva Minority Singi Sel Thumgi Fibam Phagat Hanbada Kharada Oiribasu Mateng Oina Bahaiduna Minorities Affairs na Tongan Tongan ba Mateng Kya Piri Madugi Saruk Ama Oina Konumada Leiva Muslim Singi Maraktage Khangatlaga Ngasi Tailoring Machine Taramari Embroidery Machine Taranithoi Asi Yanthokpani Masida sunatana yum savagi hameng loibagi mugalang lokpagi mateng na chingba singsu mathang pirakigani lengak na pirakliba mateng asi aremada mahan gumse tasengna kana ba fanghana ba hona se tailoring amasung embroidery machine fanghang laba singna hena haising ba mongda ano ba design gi pirol puthokpa ngamna ba akhangai singda training pihanse training gi oza adu da pigida ba senfam mahaki maikai dagi puthokani haike Awangpok state singda lediba miyamna Bharat ki wangmada sathok sasin tawbagi visa lobada hena khudongsa nanaba visa processing center athubada hangalagani haina Union External Affairs Minister V Mullaridharanna haikrai hojimaki oina Bhutan amade Bangladesh ki awangpok Bharat ki oina visa processing service leite adumainamak karamba lebak singe visa processing service asi hangdokadoribano haibagi chapsaba lautokpadi leitre Ngarang numidang wairam pung mari makhairom tarakpa duaida fayenggi akoibam phamsingda aina thingkraba lalolub KNF ke lanmi khara laire haibagi aknaba pawma phongmodagi Imphal West District Police ki Additional SP Operation A Ghanashyam Sharma gi minyang makhada Deputy SP Amarjit amade Inspector P Asogana lusingba Imphal West District Police Commando gi kangbu amana fayenggi Pather Bazar da frisking amasung checking chathabada KNF P gi nupi lanmi ama yauna mi manga khulaiga konana phagat khrai farba miasing adugi mamingna modbungdagi Lalko Hau Khongsai Elias Robin Sahi Kunithoi Apokpa Nonkam Khongsai Kulasimaktadagi Nainu Kipgen Sahi Kuntranithoi Mapuraiba Paumilan Kipgen Mizoram gi Kolasip Village Dagi Hojina Churachandpur gi V Bengnom Kuldaleiba David Naishel Sahi Kuntramanga Apokpa Leikidraba Khama Naishel Kawi Makoi Octoriso Amada Tongduna Lakudagi Checking Tawbada David Naishel Dagi
5.56 ke nongmai maru manga phangki makha tana wahong pahung chathabada makhoi KNFP gi kader singh ne haiba khangbaga loinena lalolup asige lalboi hokip amadi thangmilen hokip kauba myoi ani asina demko hokip genbu hatpada sijina khiba ke monjol khuldage A1 rifle amadi maru sing loruna ba tharakoni haiba khangbangam ki madugi makha tarakpada police ke kangbu aduna ke monjol khulda changchinduna khulasigi chingyang amadagi A1 rifle ama 5.56 ke maru tara yauba magazine ama phangbangam ki loinena makhatana kangpupi district ke and boljang khuldige hojikna second market ta leiba thangmilen hawkip allies lelen chahi kuntra mari apokpa letkhomang hawkip amadi loibul khuldige longomlin khongsai allies hoinu sahi taramapan apokpa saikhomang khongsai koba lalolup asige lanmi ani amasu second amadi khoyatung crossing dage fare hairi thangmilen hawkipna haidropagi matungina ke ferjol village da lotuna thanomba khulai kya amasu phagat pangam khre ngasi numit yung bapung tarani thoi tarakwa dwaida news sam fight ta valambida nifum doi suba Assam Rifles more police amadi commando ge kangbu amana news sam fight village ki area da domination tawringai da Burma ge kenbo bike amada bag ama yalaga mioi ama chingna ningai oiba mongda lakpada ge khamna bahaibada gari amadi mahangna purakwa bag langthoklamlaga chinglom da sen ki haina police ta gi phangba paw amana hairi bag adu sangshinduna yengnubada WY tablet piece lishing marifu rom yarombadage kenbo yauna WY tablet adu fagalaba matungda makhataba an yoiba thabuksing lokhanaba more police ta sinakrai GRPS na ngasi Guwahati railway station dage nupi ama chawrakna lupa lakh kunthra rongi mamal oigadaba heroin gram chama yankhai ka konana fagatkhrai farba mi adugi mamingna arbitrary karmakar kawi West Bengal ge Nadia district dagene arbitrary na farba nisage polam sing adu tongan ba sapon ge ahangba upusing da lotuna Delhi da punaba honaramane mahaki mathakta NDPS ek ki makhada case ama lokhatkre hairi Academy of Performing Arts APA Thawal Manipur Sinduna Hongnemba Haina Mingthonba Natkoiba Ahanba All Manipur Multilingual Dance Vocal and Instrumental Competition ama Thawal Mela Ground da Agastara da Getrani Thoi Fawba numit humni chuna pangtholagani haina ngasi Academy asigi advisor Dr. AK Priyo Kumar na phongdorokle Thawal wang matabda leiba Academy asida pangthokiba pawmi singa unaba aduda Dr. AK Priyo Kumar na makhatara duna pangthokadoriba competition asida Manipur Art and Cultural University ge saknareba ojasingna jury members sing oina saruk yagani loinena sangdanuba asida makomathang taraklaba participant kunmathoida lakadoriba sahi lisingani kungi January 13 Odisha ge katakta pangthokadoriba National Drama Dance Music Festival amasung Global Theatre Festival lisingani kunda saruk yanapi khudong saba pigani maramasina lamdamasigi talent leireba singer artist amadi musician singna isai shagi haisingba sing adu uthokchanabagi tanja lobiyu doinena competition pangthokadoriba numit sing asida lamdamasigi miyamna makhal amatagi ban general strike na singba tobiginu hainasu appeal tawki ahamad kumathu subaki phangba question sing dai koina free trip ama global theater festival 2020 urisai ka ta pangthok sida saugi hanjagani loina hai diba nimi humni tang tara dagina tang tara agat pangthok sida koina maili neba kamujina ban strike miyam tung midai tungda khumja hai Paugi maraktan atin babre matanga logjari Pabiyu Nainabiyu Tanabiyu Lamjingba Times Makhal Mathelgi Khudol Maru Oiba Pau Local National International Sanabungi Paugdam Mahiroi Singinamak Maitai Mayekda Akhanana Mapung Faraba Paung Singba Lamjingba Times Isa Isa Gi Pau se Thadariba Hawker Singda Haibiraga Lobiba Yaragani Break matung da makata pa pau pijari Lamdamasida Leriva Nahasingbu Nisadagi Lapok Handuna, Masama Ufana Lainabagi Pandamda, Linkatkiva, Animal Gym Kuyatongi, Taratare Laksuba, Mapokumon Thoram Ngasi, Chingmerong Dalaiva Tribal Research Center, the Pangtokre. Mr. India of Manipur 1970 and My Park Strongman of India 1973, Bebam Robindro, All Manipur Bodybuilding Association Advisor, Nomekapam Gozendro Amadi, Lamdamasigi Sagnareva, Revolutionary Singer Tapta Jainta Yauna, Saruyakiba Thormaduda, Atoiba Mitunglengi Oiba Warul Perioduna. Master Athletics Federation of India ge National President B. Angok Shanana lamdamasida leiriba nahasingi asengba dharma haibasi asumba asengba khangmakanba thajaba amasung nungsiba haibasina oigadabani sakholakpagi matungina naha oibasingna thaksi khasi amade hauna lonchat khangna punsida mai pakpa mioi amamam oinabagi damak honagadabani loinana nahasingbu nisadagi lapthok handuna masa mau fana thamnabagi damak Animal Gym na honaribasing adubusu thagatpa phongdokhe naharong singsina dharma ko
पोषक असी कइदौगी लोइना दे अखोइना धर्म को पोषक असी यावदबा मतमदा अखोइगे हक्सांग असिदा करी कानाबा फंगबगे कानादबा फंग मायुनबगे हाइबो मयाम मुन्ना ताबि नावा गंगाचिंगी हाइबो पोषक सिंग असे तसिंग कंबम थोइ अखोइ से हुमद्रा मंगा मरफु सुरुबा अखोइना ngasi nahawari bangang singda piningi ba paujira adu Sagolban Mainolerectagi, Ketrimem Sanatomba Koba Measina, Facebook ta Sing Tingbanjam Haina Sazinava account Piraga, Kanglai Pake, Ina Tony Sasava, Mite Masasingbo, Yamna Hantabamongda, Karem Katana Bedage, July Tereta, Sagolban Mainolereke, Club Amasung, Maira Pai Singalina, Wakal Taminaduna Matung Amuk Tauroi Haina Tazabatam Krebasu, Wari Sanabadu the Yaukiba, Lup Taret Amade, Saknairava, Yambem Lababu, Mingsetina Honerpa Si Yangaga, Ketrimem Sanatomana Lale Haina, Singolova, Kanglai Pakan Balupna Tadropa Chero Amana Kanglagli. Lakliba Agustarahum doida pangthokodoriba athobu singi numita All Manipur Arts and Culture Students Union na sinduna Freedom Fighters of Manipur haiba team da class 7 ge class 10 forward tamliba mahiroi singi layek pa sangdanuba ma Jan Manipur Dance Academy da pangthokodori sangdanuba sida saruk yaning ba singna isa isa gi school da ge natraga amaksu ge office da ge form lawi ba yagane haina amaksu na thadrokpa cherol amana hairakli Thawal Municipal Council Ward number 12 के काउंसिलर सनसम इबोटोम्बिना वार्ड असिगे लनाई संस्थान सिंग खुसमनरगा वार्ड असिबु प्लास्टिक फ्री जोन ओहेनबगी पांदमदा ngasiदगे प्लास्टिक सेंगदोकपगी कैंपेन हौदोखरे कैंपेन अदु हौदोकलदुना काउंसिलर एस इबोटोम्बिना मियामना युम दा सिजनबल लोयरबा प्लास्टिक सिंग निंगथिजना पैसिनदुना थमदुना म्युनिसिपालिटी गे गार्बेज कलेक्शन लाकपदा हापियु मदुना तदना लैरक खुलक अमदे तुरेल खोंगबानदा हुंदोकपिगनु अखोइगी खुंगंग अखोइगी शहरबु लुनाना थंबा हाइबा भारत की प्रधानमंत्री आवास योजना असि माइ पाकनबा होनबदा मियामनसु सरुक याबियु हाइके इंडिया अमदि म्यांमारना ngakselgi lamda amana mabu mateng pangnabage yana cherol ama khoyek pinakre August ani fawba India khongsata leiriba Burmese army Tatmadogi commander in chief senior general Min Aung Hlaingna India ki defense ke minister of state Srifat Naika wari sanarba matungda khoyek adu pinakibane nakalanina Indiana Myanmar ge ngakselgi lamda piriba training amadi mamangda punna lan orai minabage thabak sing yengsinminake amadi Ising lambi singi section thorang amasung anuba sakho thorang gi thabak thoram sing punna semga chagat minabagi matang dasu yauna hiram kayada kumna wari sanarba matungda khonjek adu pinakhibane panbaya bade Indian Army amadi Myanmar Army ani gi marakta handang marak amana amabu mateng pangnaduna leibak ani gi lona ba paring da leiba khulai paiba lalobo sing takthokpagi thabaksu punna sangsin mineribani Hokiva no Majin Numita Assamge video journalist Malin Sharma Silchard ga Garina Thomlamade Thaudokta Laikidra Matung NGO Amadi Mahiroi Lupsingna Ngasi Gari Edu Thokiva driver fan of Amade traffic management Ningtina Tonaba demanda Kasar Pumbada Kaukiva Ban Santione Lotion Cray Kongjang Sogopasina Kasargi Deputy Commissioner Amadi Superintendent of Police Ki Loishang Singi Mamangda Kolau Lauduna Ngarang Su Kongjang Sangsin K Malin Sharma Barak Television Network Ke Paumi Amoina Tabak Tori Bani State level Bharatium competition da saruk yagado riva Technopole district ke oina mahut sinba mahiroi sing ngasi more thadokre hayeng Kumalampakta Youth Affairs and Sports ki makhada sahi khuding ki pangthokpa state level Bharatium competition da Technopole district ke oina saruk yagado ba more ge Eastern Science School ki mahiroi sing adu school ki management committee ki chairman TH Ibungo amadi secretary L Brojen lamthaki hayeng pangthokada thoram adu da more da ki mahiroi yankhai mathoina saruk yagado ri Hojik muk sanabigi pau phongbigani KH Zeppelin Memorial Trustee Managing Committee na sinduna mamang sahi gi July 18 da laibak thiba thodok amada laikhidrawa Khangbok Cherapur lekai dagi KH Zeppelin gi kumon thoronggo mari lenna KH Zeppelin Memorial Football Trophy Season 1 CYDC Ground Khangbok Cherapur da hongdokre Laikhidraba Zeppelin pamjaramba football masanabu lamdam masigi miyam da punging thogot poina ngasi pangthokiba exhibition match aduda KZMT na
13 Star bu goal ani sinoda maitiba piki. Amik amadi KZ MTC ani na sanakiba match da team ani mangna akan mamongda lamba thingnaki. Match ki apiba matamgi manungda team ani na goal ohum chanaduna draw oiki. Tungda tie break da amik na KZ MTC bu maitiba piki. FIFA World Cup lisingani kunithoge Bharat ki ahanba qualifying match Oman ga sanaragani. Match ase Guwahati na yumbu oiduna Saru Sajai da laiba Indira Gandhi Athletic Stadium da September 5 da sanaragani. Hiram asiga mari lenana Assam Football Association ki president na Lusingba Kangbu magaloina Assam ki chief minister Sarvananda Sonowal na FIFA World Cup qualifying gi damak semjin sajiliba sing hakting na yengshin krai. District Football Association Thawal Sinduna Thawal Chawyama Higher Secondary Playground da Thasagi Kuntarukti Hogduna Satarkiva